Assalamualaikum warahmatullahi wabarakatuh. Ngasi po doon na nakalipat topic. Wayel bicara si aroy ba pungkamgi Korou Numittu Tougadra lepa doriba Wayel bicara si Nabi Isa alayhi salam haybadi Jesus Christ Mahākna Tougadra natraga Allāhna Tougadra natraga Jesus Christ masamak si masana mabu isor ni lain ni hāyrambra haybasi matang na ngasi ay na video siyamjage mayam miring tamin na si Jesus Christ na makipunsida Bible gi matungin na kadunong na sa mahak isor ni mabu Lātlu hāyramkiba wahay ama bhubalite matang nga sida Christian missionaries sing na haybadi mahākna hāyramdra kasu mahākna toriba tabuk sing na utli haybaneba adu Jesus Christ na haybadi mahakti isori pabubani haybadi siyang na hayaba Nabi kudemak Qur'an gi matungin na Jesus Christ tenar kaktan natana loy namak mahoy Allāhdagi pabubani haybasi machin hay Qur'an gi matungin na aduga masi Bible da sudum hay madubu hawjik aina ahanbada Bible dagi thamjage isor nate habi matang da aina mamangi khoigi video sing da khara pandi panjakre adu hawjik su khara din panjarake tongan ba mahak isor haybagi khakki oy manai nebada madagi mapung phabado ai haijage adu hawjik nadi ai matik khara dam Marygi video sing topic sing Marygi na ba madi Wayel numitta mahanu oigidori ba haybasi Marygi na bado oina thamjage just na hay John chapter number 17 verse number 3 da kay hay Father, this is eternal life, that they may know you, the only true God, and Jesus Christ whom you have sent. Arthadi masini Ishor masi lobna idaba punsini madudi makoina nangbu khangsanu madudi na khakdani amat ngairaba achumba Ishor aduga Jesus Christ ayakpudi Jesus Christ pudi nangna thabirakpani sigi verse Gospel of John chapter 17 verse number 3 sina touchstone ning asigi topic asigi sida masana pura khadokchana haijareba mayek larbu haina karina this is the only that they may know you, the only true God hairse makoina khangsanu madune nangbu makoina khangsanu nang khatani achumba isor hairse sida kari no wasi fam sitam haibare aiga nangasi isor ne nam haibare kari no mana on khaido sidana kai Jesus Christ nangna thabirakpa an hairse thabirakpa Jesus Christ pu thabirakpa haibasi messenger haibaneba babu ba haibaneba sidagi hen wa clear ko eba siang Bible sidagi hen wa leitre sidabu deny tor kadi Christian na tawrise makoina nampuda Jesus isoro hen gen khan bane ti sida mo kari haga kana Jesus Christ na John chapter number 5 verse number 44 da kaina Father is the one and only God hain haiba man hai isor dagi amata ngairaba isor to adudagi lakpani haiba masase masamakse koin Jew makaina Jesus Christ pu thajadaba isor gi babu ban haiba chi thajadab dagi Mahākna haiba karina amata ngaiba isor dai lakpa thagatpa adubu thidraga amana amadagi thagatpa loriba na khoi karamna thajam ngamgani hen haiba my opponents ta aduni Mahākna se isor na type se mayek sengna sida irabne ba adaga Jesus Christ ki aroiba last supper haitare ko aroiba saklin na mana sebok sing bu themjin na matam na mana sum haiba kaida Gospel of John chapter 14 verse number 1 da karina believe in God and believe also in me akoina isor bu thajau aduga ai bu thajau similar statements ku anda fangani prophet sing haiba believe in Allah and his messenger ana believe in Allah and his messenger sina mek laraba wafam ni masana Jesus masana hariba Gospel of John mafam ahum sidagi isor ga maga tongan but distinguish tawriya basida who is God and who is he haibado adu maki role ng gari haibado Jesus pulai ni na sembase bol na sembaneba
ꯑꯗꯨꯒ ꯄꯣꯜꯒꯤ ꯋꯥꯍꯩꯃꯛꯇꯁꯨ ꯂꯥꯏꯅꯤ ꯍꯥꯏꯗꯦ ꯒꯣꯗꯇꯤ ꯑꯃꯈꯛꯇꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯕꯨ ꯖꯤꯖꯁꯅ ꯂꯣꯔꯗꯅꯤ ꯍꯥꯏꯕꯅꯦꯕ 1 Corinthians chapter 8 verse number 4 to 6 ꯗ ꯄꯣꯜꯅ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯍꯥꯏꯌꯦꯕ ꯒꯣꯗ ꯑꯃꯈꯛꯇꯪ ꯂꯩ who is the father ꯑꯗꯨꯒ ꯃꯍꯥꯛꯈꯛꯇꯕꯨ ꯏꯁꯣꯔꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯒ ꯂꯣꯔꯗ ꯑꯃ ꯂꯩ ꯑꯗꯨꯅ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯅꯤ ꯍꯥꯏꯕꯅꯦꯕ ꯑꯗꯨ ꯒꯣꯗꯀ ꯂꯣꯔꯗꯀꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯈꯥꯏꯗꯣꯛꯈ꯭ꯔꯦꯕꯀꯣ ꯄꯣꯜꯅ ꯑꯗꯣ ꯄꯣꯜꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯔꯥꯏꯇꯤꯡꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯏꯄꯤꯁꯇꯜꯁꯤꯡꯒꯤ ꯃꯥꯒꯤ ꯏꯄꯤꯁꯇꯜꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯥꯁꯤ ꯇ꯭रिನಿꯇꯦꯔꯤꯌꯟ ꯈ꯭ꯔꯤꯁꯇꯤꯌꯟ ꯅꯠꯇꯦꯕ ꯃꯥꯁꯤ ꯕꯤꯅꯤꯇꯦꯔꯤꯌꯟ ꯈ꯭ꯔꯤꯁꯇꯤꯌꯟꯅꯦꯕ ꯍꯥꯏꯗꯤ ꯃꯄꯨ ꯑꯅꯤꯗ ꯊꯥꯖꯕ ꯕꯥꯏꯅꯤꯇꯦꯔꯤꯌꯟ ꯈ꯭ꯔꯤꯁꯇꯤꯌꯟꯗ God the Father and the Lord the Jesus ꯑꯗꯨꯒ Lord Jesus ꯅ subordinate ꯇꯧꯕ ꯍꯟꯊꯕ ꯒꯣꯗꯇꯒꯤ ꯄꯣꯜꯒꯤ ꯑꯍꯨꯝꯗꯤ ꯍꯧꯖꯤꯛꯇ ꯄꯨꯈꯠꯂꯨꯔꯁꯤ Mark chapter number 10 verse number 17 to 18 amasung Gospel of Luke chapter number 18 verse number 18 to 19 amasung Matthew chapter number 19 verse number 16 to 17 asumna hayebako gogi aram kubong gi matangda karam tong aram kubam si phangdagi na hangeba good master na halle kram good teacher na halle adu Jesus Christ na hayebako kali na koina kali kumba eternal life aram kubam phangmagi punsi pamlabadi lomana de punsi ma phangnaba pambadi na koina illu toina thajau isor am khatani haibdabu aduga keep the commandment di aikogi Moses ki Torah do Bible yori Torah do thajau haiba ada yong Christian andi kari hai aram kubam phamge haradi pola de kari hai aram kubam phamge haradi mahak kosta pang tingkan hogi makta pap sibi thajau hai Jesus Christ ki machin na kari hai nuhoin eternal life pamadi isoram khutane buthajo aduga koi commandment illona hayeba si magi Mark harbi gospel ahum sigi koi paminara kan ko si servant ni ma God ki servant ni habisi masama koi direct haijayeba 9 ni haijayeba ko Acts chapter number 3 verse 14 2 Corinthians 5 chapter 5 verse 21 Hebrews chapter number 4 verse number 15 chapter number 17 verse number 26 2 Peter chapter number 2 verse 22 akogi magi se boxing na mangonda hangbudo magi Jewish sing hangmodo oh master oh good master hakanda kari gona koi nangonda good na kawrido afaba kan andoi afaba sum tigi sor katini hayaba mag afaba ne hayaba sibo deny tawri masana isor ne happy laton thamkro ma hapu man afaba ko butan mahakna byakide mahakna yamna humble oibadu utkiyeba asinda padi mag se isor na teba Acts chapter number 2 verse number 22 damusu hayabako Jesus of Nazareth a man attested to you by God with miracles and wonders and signs which God performed through him in your midst sigi verse nako Christian sing haibado Jesus Christ na asibing dali kutidong phangat pahali asibing kan basin proof ni maxi sor na haibado hariba magi aduguma wonders and miracles tawraga man is one is only define torido adu digi reply ni Bible na pc New Testament Bible na pirsi Book of Acts chapter 2 verse 22 dashi kayina Jesus of Nazareth ki Jesus a man attested to you by God isona na khogi damakta miyobi damakta miyoba am thabira iba with miracles and wonders angak pudam singulona na and signs ko miracles amasung signs koi mai tilon de sidam angak pudam na han matra paletri ko which God performed through him isona magi wonders and signs to perform toriba through him Jesus ki kuthangda in your midst na koi name gi marakta siyong to direct definition of prophet ni Qur'an de pirido prophet haiba sidi isor gi paburo ni isor haiba de mak to baneba mak isor na te haiba gi pramanam so haiyong magi aroi ba matangda Matthew chapter number 27 verse number 46 amasung Mark chapter 15 verse number 34 da ko kay hay kana Eli lama sabaqstani na Hebrew da law thoeba Eli lama sabaqstani na cross mana pangting lai matamda haibadi my God why have you forsaken me haibadi hey isor kari gidamak tano nang na aibu hunjek piriba anako ada haibu hay sa Arabic Bible na ko yang matamda kay na phangi Allah lama taraktani na phangi ba Jesus Christ na cross da Allah na kaweba mag isor na te haib si amok jeng sa ko akoge John chapter number 20 verse number 17 da I ascend to my Father and your Father and my God and your God aina kakhat lairure ipagi manakta aigi ipagi manakta amsun na kogi napa aduga aigi isor amsun na kogi chu isor siyang
ꯑꯩꯒꯤꯁꯤ ꯏꯁꯣꯔ ꯅꯈꯣꯏꯒꯤꯁꯤ ꯏꯁꯣꯔ ꯌꯥꯝ ꯐꯖꯕ ꯁꯤꯅ ꯂꯣꯏꯔꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯀ꯭ꯂꯤꯌꯔ ꯀꯠ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯐꯥꯎ ꯂꯩꯇꯦ ꯖꯤꯖꯁ ꯈ꯭ꯔꯥꯏꯁꯀꯤ ꯃꯆꯤꯟꯗꯒꯤ ꯃꯥ ꯏꯁꯣꯔ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯛꯅ ꯍꯥꯏꯈꯤꯕ ꯂꯥꯁ ꯑꯋꯥꯔ ꯀꯣꯔꯧ ꯅꯨꯃꯤꯠꯇꯨ ꯈꯪꯗꯦ ꯍꯥꯏꯕ ꯀꯣꯔꯧ ꯅꯨꯃꯤꯠꯁꯦ ꯃꯥ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯀꯗꯃꯣ ꯈꯪꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯁꯨꯡ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯄ꯭ꯔꯖꯦꯟ ꯐ꯭ꯌꯨꯆꯔ ꯂꯣꯏꯅ ꯈꯪꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗ ꯂꯩꯕ ꯑꯩꯈꯣꯏꯅ ꯐꯣꯡꯗꯣꯛꯏꯕ ꯑꯩꯈꯣꯏꯅ ꯑꯔꯣꯟꯕꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯑꯊꯨꯞꯄꯗ ꯑꯩꯈꯣꯏꯅ ꯑꯐꯣꯡꯕꯗ ꯇꯧꯔꯤꯕ ꯃꯈꯩ ꯃꯥꯅ ꯂꯣꯏꯅ ꯈꯪꯉꯦ ꯃꯥꯅ ꯈꯪꯗꯕ ꯑꯃꯠꯇꯦꯕ ꯃꯥꯗꯤ ꯑꯣꯝꯅꯤꯁꯥꯏꯟꯁꯅꯦꯕ ꯃꯥꯗꯤꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ hangdini wahangadi mana kamana nama Korou Numit khangdirsi yengbisi Gospel of Matthew chapter 24 verse number 36 Amazon Gospel of Mark chapter 13 verse number 32 da karin hai but on that day and or hour no one knows not even the angels of in the heaven nor the Son but the Father alone siyo aduba madugi numit adudi aroiba Korou Numit adu kadamtana khangde magi angel sings like dut sing ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯐꯥꯔꯁꯤꯗ ꯃꯨꯁꯂꯤꯝꯁꯤꯡꯅ ꯈꯪꯅꯕꯗ ꯐꯥꯔꯤꯁꯇꯥ ꯍꯥꯏꯔꯦꯀꯣ ꯂꯥꯏꯒꯤ ꯗꯨꯠꯁꯤꯡꯅ ꯐꯥꯎꯕ ꯈꯪꯗꯦꯕ ꯑꯁ ꯖꯅꯠꯇ ꯂꯩꯕ ꯍꯦꯕꯟꯗ ꯂꯩꯕ ꯅꯣꯔ ꯗ ꯁꯟ ꯃꯍꯥꯛ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯂꯥꯏꯒꯤ ꯃꯆꯥꯅꯤ ꯍꯥꯏꯔꯤꯕ ꯖꯤꯖꯁ ꯈ꯭ꯔꯥꯏꯁ ꯐꯥꯎꯕ ꯈꯪꯗꯦꯕ ꯕꯠ ꯗ ꯐꯥꯗꯔ ꯑꯂꯣꯟ ꯑꯣꯡꯂꯤ ꯏꯁꯣꯔꯗꯨ ꯈꯛꯇ ꯅꯠꯇꯅ ꯁꯤꯗ ꯑꯗꯨꯝ ꯈꯪꯖꯔꯣ ꯃꯥꯁꯦ ꯃꯇꯝ ꯄꯨꯝꯕꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯂꯣꯏꯅꯃꯛ ꯃꯥꯅ ꯈꯪꯉꯦ ꯍꯥꯏꯕ ꯂꯩꯇꯦꯕ ꯒꯣꯠꯅ ꯈꯪꯗꯕ ꯄꯣꯠ ꯑꯃ ꯂꯩ ꯀꯔꯤꯒꯨꯝꯕ ꯒꯣꯠꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯈꯪꯗꯕ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯥ ꯒꯣꯠ ꯅꯠꯇ꯭ꯔꯦ adu fake god ni ko yamna isorna kaiguma ama khangde kariguma abui matangda aruba tanjang matangda khangde hai bonam khanga haira adi yamna isorbu khangde aikoina isorsu khangda minen thajara adi madu aikoina kai haitare aikoina isorbu karibna ba kawe isor all knowing all wise ni adu Jesus Christ Christian makain haiba prithvi sida mana la aga malemda la aga mana Wayel tawdori mina malemda ri miyoy besingsibo aina hangningi budi Korou Numit karam kandano ba khangda mana karamaina insan miyoy ba tabang miyoy ba mana Wayel ka dawrisi Wayel bichar numitta mana sidi Christian sing yam hemmal ko Jesus Christ sujik la ayan khalon ni makoy namput lukham par makoy lephan gane ba nang isor ni hayo nang Wayel gadami hayo gaina mana to mayam nin tawr ni onjal laga ko yengsi adu tawgudo tawridra haibadu samu yeng makha tarakse Jesus Christ na Korou Numit to khangkide adu mahana su Wayel loy Wayel badi laira dana ko Wayel dabani mituda ma Wayel ngen thajari singsi ma khona mathun ka kol loin tan kana ma heng madu hari wa famse koigi Bible digi sakhini Gospel of Matthew ki chapter number 7 verse number 21 to 23 sumna hai ei-ngonda Lord Lord hari mapu haina haiba mi kudimak haina koriba mi kudimak ei-ngonda mapu Lord haina koriba mi kudimak zanat ki hadi lairai bakta changloi adubu lairai bakta leiba ipagi aninda thabak tawriba mahak aduna changani numit aduda mi singna haigani ei-ngonda Lord hadi mapu aikogi mapu aikoina nanggi mïsingda wa takthokhiba natra aikoina nanggi mïsingda shaitan sing tangthokhiba natra aduga nanggi mïsingda matik leiba thabak sing tawkhiba natra matam aduda aina makhoida haigani aina kaidu nungsu na khoibu khangkide he Torah bu thajadaba sing hadi Moses the pikiba law and commandments sing bu thajadaba sa ei-ngonda chathokro samen chai gani yito ei-ngonda chathokro ta thokrani prithvi je lagi Christian makhayeng se Torah amti inde yu thak gogi ok chaganu haide Torah gi matungene kari haire ok chaganu sab degi sa lelaga sagadami kosar tawraga halal tawr sagadami sadre unka kadami Abraham ga covenant tawkiba nupagi aikogi indri aikogi nupagi finungi aikogi penis haitare aikogi genital aikogi unka kadami kaktre lo adagi aikogi sabat
observe tawgdami haire sabat tawdana Greek ki Sunday do yan lai khoma lai church ta ko adagi ko gi chahida ba chinjak Leviticus ta piriba lisat lon mayam du inre aduga makoi adu inbe mohta makoina Krishna pap pugre mahaki ikhengna ko gi pap pugre ana thal jak le re tora chatre kana aduna Jesus Christ sai dise pithribi de le Christian sing sai bane Muslim na te ko tora bu thusada ba sa hai ji shariat bu thusada ba sa hai bane Moses ta pikri ba shariat law ain sing do thusada ba sa tu che cha khaslo ai ngon de gen sai do re ba kanano pithribi de tora ilisi Muslim de hen in blaite Muslim Qur'an ba tha ba Muslim sing chana tha sai Moses pu prophet ku de mak aduna law se club puna koi tha jari law sibu fulfill to la ke Jesus Christ se law bu inkar to ba yo law bi yad na ngai ano ba law ma sin ba la pa na te ba se ka ra dia wi Gospel of Matthew chapter 5 verse number 17 dia ba karina Mahākna Old Testament the pickable law sing do Bible ko gi Moses pickable law sing do adu du fulfill to ba chin han ba lak han banen hai confirm to lak pane hai adagi John ki chapter 5 verse number 39 to 40 this kari hai kan Jesusna hai ba Jew sing da makoi gi scripture sing do pa na ngai de ngai de mukta maram di makoi na madu moi testify to bane hakki matang da Gospel of Matthew chapter number 5 verse number 17 to amasung 18 da kari hai kan Jesus Christ na Mahākna mamangi Moses ta pikiba law do Torah do adu Mahākna abolish to black natte madu mana manghan black natte to yum so ma manghan black natte adu chachin han ba madu thunghan ba mapung phana thunghan black panina mana hai khi ba adu ka mana makasu hai ba atya amsu malim na mangdri ba phau ba madu wayen ya thang sing ado wayen ya thang adu ki apik pa mayek natraga lei amata su punmak thungdri phau ba manglo ya na hai mana madu adu manghan bero na hai ba ado hiti mangre du male masi leri ho ba ambu manghalu da men hai ke Jesus kan ni som ko kai hai kan da dunia sin jamin amasung asman leri bam kai mai ho ba ambu manghal loi da me madu yu ba mafam madu hayeng pu illa tungin nara ke sak do ni thagon nara ke sak do ni sagon nara sak do ni madu ki tora aduga na hai bane ba haji thagon of the line is just Christian the world number 1 in Jew thakpada Christian the world number 1 ni pork chab ok chab da adagi unkak tabda adagi Leviticus piriba ain khongoi na bada kanano moina just adu moina Christian na mukso hai Christmas follow do na moji anti Christ ni moin chala se Christianity na te moji la se polism ni pol na handoramba sen pol handoram dharma ni mon chala se na law bu khongai na kra Torah bu khongoi na kra makoi se hayeng Wayel ni ta moi Jesus Christ na masak khang de na sakro santan thora ane ba adu Jesus Christ ke wahai do ipagi aning bada thabuk to bu makhai do khakta lairei pak tin gani hai bane ipagi aning bada hai base ipagi aning bada ishwar gi aning bada hai base Muslim hai bane wali bata Muslim hai gi definition di ishwar gi Allah gi aning bada ko gi punsilian hai bane ba ko gi aning ma thadu aga aduni Christian missionary sing hai Qur'an pau ko Jesus Christ la ko matam da Mahākna wayen bigani mahak pathaji du mangani hai bane ba are bhai mahapudi noina thaji ne Muslim ma kaina world Muslim na Jesus Christ bu thaji da ambolite Jesus Christ bu thaji da bhai budi Christian sing ne thaji da bhai kaina kan in practically mana mai mayok ta mai teaching mayok ta chali ba mi sing da thaji da kawe kuda moina Mahākna law bu illo yadriba Torah gi law sing du wele thang du bu illo yadriba in mai mohta kana gumba amagi illaga mai matung ilimen hajili ba sing do adu bani adu Christian sing se bani thaji da si madu si haji gi hari bo pham du chama na Qur'an dagi mal thutara ke Wayel limita kanana wayen gada mo apse adu hayeng khang lagani Bible le su khang kare ju Qur'an de su khang ne hayeng sidi ma su khang ne adu ji yang ji ai para ke Qur'an ge chapter number 5 surah al-Maida verse number 116 da kai hai adu kiyu Korou Numittu maduda Allāhna hāybigadaba kana hāybigadaba Jesus ta karina hey Jesus Marygi machānipā nangna mïsingda hāyrambra low ei amasung ïmābu lai oina Allāhdagi hendokna Mahākna hāyjagani Natik nangālni Nanggi Eigi ïtik natchadē Eigi hak leijadabadu hāyjabagi aina madu hāyramlabadi soidanamak nangna khangbiramgani madubu
nangdi khangbibani aigi nungda leibadu aidi khangjadabani nanggi nungda leibadu tasenamak nangdi pungkang khangbiribadi nangni aronba singbu si Jesus Christ silent torna Allāhdagi na ya Allah amadu ain haiki blekti aigi ïtik sunatjadi ain madu hāyram matardi madu nan khangnamgani aigi thamoja leiba aronba amasung apongba nangnu ubani hanaman hairaneba the Mahākna maka verse number 117 da chapter 5 tugi karina haijaramdi aina makoida sumnagi nangna ei-ngonda hainawi yathang tawbiba adu khak natana karina Lātlu Allāhbu Eigi Yokpi-Thākpiba Mapu amasung nakogi Yokpi-Thākpiba Mapu ko ai ojarami makogi mathakta sakhi ama aina makogi marakta leiriba makai adubu nangna aibu kamnung sawat tahanbikraba matungdadi nangna oibi hobani yengsinbi hobadu makogi mathakta nangdi pot kudingmaki mathakta sakhini sini Jesus Christ na pura haya Allāhdagi na ei-ngonda adugumba aina makogi magi tungin mïsingda madugumba hāyrambra leite magna hāyramadi ai Lātlu Allāhbu Eigi rab Eigi Lord amasung nakogi su Lord adona masing matangda mana sakhi oi howi Mahākna mahaki misi makta leiribam kai malem sida adubu Mahākna palem sida thadokra matungdadi madugi yengsinbiba haibadu isor nangna uhobani aidi ujadi khangdi nandi pot khudimagtagi mathakta sakhini yana hairabto sini Christian na pau hardo pare Qur'an-dagi pabira nangsu tabiro koina pare Qur'an-dagi adu sida Allāhna Wayel Numittu Jesus Christ na Allāhda haika hangatkane wafam palle verse number 117 da karina Lātlu Allāhbu Eigi Yokpi-Thākpiba Mapu amasung nakogi Yokpi-Thākpiba Mapu an hairise sigi samana u haise si hairamni haibase Bible dagi proof tawbi ai karina proof tawbi hai matamda makogi madugi proof tawbi encyclopedia britannica da adam yaujurabani Bart Arman dina adana su magi writing sing so kya pallabani Christian theologian singi aduga marilen adu natana ain direct ai kotorke Jesus Christ ki masama ki maron haidi Aramaic ta Hebrew ga Aramaic do lolam hai ko adu koi Aramaic ta ge phajana haijirake ba makoi mana kari haram jabdo chapter number 5 Gospel of Matthew verse number 17 amasung 18 da karina mahakte isorgi wa taksin takpiba paujen ba messenger ne habida man hairam maneba Mahākna Allah khatamin latkidami haibase okay ai magi khogi aji Qur'an pallibse siga chamana ba verbatim oiba wahi Gospel of Matthew chapter number 4 verse number 10 yauri karina katib gardal Maria Allah haq tasjud walet bal khudawi tastiflu siga aino si para ibo lole haido Aramaic niko Arabic nate Aramaic akogi Jesus Christ no lamba maron Aramaic haise Arabic hai pe manaba katib gardal Maria Allah haq tasjud wale bal khudawi tiflu आठरन जरके मरमदी मसी इदुना लई नंगना प्रभु अल्लाहदा नंगलो खजंगो अदुगा महाक्तबु निंगदबने मरमदी मसी इदुना लई नंगी प्रभु अल्लाहदा nanglo khajang haibadi kuina arbitra sajda taw haibado prostration taw haibado english targana aduga Mahākna bu ningdabani sikayawi Matthew chapter 4 verse number 10 da aduga maka Mark chapter number 10 verse number 18 da Aramaic parake mana qara antali taba laytaba illa an hadallah si Arabic na tego Arabic man mani Aramaic ni mana qara antali taba kay hari masi nangna ay bukari apa kau bage laytaba illa an hadallah layte afaba sunna tagi Allāhna tantanatana siyang sida masana hajaram na sagay sa mamang sa pan ko siya Aramaic ni Arabic nati Aramaic ni amako ay para ke Mark chapter 12 verse 29 da Aramaic te ko amarle yashu madame min qulqun tuqdane shama Israel Maria Allahan Maria hadahu kadi hari masi arthan Jesusna kumla ahan ba adudi asini he Israel sing tau Maria hadi Prabhu kun Arabic thagan rab haire ko Allah
Arabic Allah, Allāhdu haitareko. Maria hadi Prabhu mathantani, hadi Lord mathantani, Rab mathantani. Sini. Sigi khoi sigi barbetta boiba khoi Manipur lay ba Christian thingsina bo Aramaic si paramgadra ik thajde. Aino si paraiba Aramaic se moi check to yo. Yaw pri ngoyo. Yarom dagade ïngonda phone ïngonda reply taro Eigi email alaskarkhan@gmail.com alaskerkhan@gmail.com sida reply to birak piani. Sini Qur'an da hāyrambra wafam jagi verse number 117 da chapter number 5 ki karina aina hāyram Allāhbu Lātlu Eigi sima pun khoi sima phai base sida direct yaure. Sini Qur'an hayr segi proof to sida leire no khoi thajaro Bible se khoi proof oide takar lekte Qur'an har de khoi loire Bible ba takar lekte do bun khoi de makta aikoina thindan takmane na koin udo poto Bicharbati Wayel oigidaba Jesus to order hai base Qur'an su thakpire chapter number 5 verse 116 117 118 taki Aduga Gospel of Matthew so ina pan chapter 7 verse number 21 to 23 da aduna sidagi bhab sakal anu Paul na iba wathi wayam da paraga epistle mem da paraga Paul gi chithi du paraga chithi Paul gi chithi bu ishwar gi larikte ishwar gi wahi ni napchale loire Christian dharma da epistle sing du bu ishwar gi wahi ni napchale khreba Mark Matthew Luke John bu karai no harakanda mine iba chithi mem da bu makoi gi chithi thana mem da bu James gi adu da chithi da mem da mo da ishwar gi wahi ni pare Matthew da palliba chapter 25 verse number 31 to 46 Gospel of John chapter 5 verse number 26 to 27 asida ma hala aga mana Wayel ganin harido hinjin bawani hapjin ba hinjin bawani mam de sign high krem mana Wayel loi isor ka tnu wen gita ma isor masana swai krem ma isor katab lalu ma ngi isor tharak pani masana high jagre masagi wahiga Bible sida kan contradiction lai bane ba contradiction ji par kan Christian kaina taur cha sai param bang sai furit lingai jana ai isor heramba ai isor natin hai ba the furit lok thokra kan dana isor ne mo hai ba si gum bane ba moi Bible ji aduna Bible gi adum ba khoi chagem ga phau ga degi waikup ga degi pulap mayan tuen to bose thonga sa da ko aduna asung mayan tuen to bose parro no kana de Qur'an de sena ta e Bible no sena mam pangre ajuki mathak ta pi khre ba mafam sing adu ga teu no makai loina katna mahtani aduna kan Bible ste contradiction yaw bani Qur'an matungina Allah khatuna wayen gani hai base Qur'an sakini Kayaman emitta Allah khatuna wayel gani hai base Qur'an surah as-Saba chapter 34 verse 26 among surah al-Kahf chapter 18 verse 26 to pai piri ayat da sunna palli surah Sabagi hayo he Muhammad makhoida pulap khomjin bigani aikhoi bu pulap khomjin bigani aikhoi gi mapuna aduna tungda mana aduna tungda Mahākna bichar to bigani aikhoi gi irakta achum baglona madi bicharpati duni akhang duni to direct Qur'an da lang thilla ta aiba Allāhna Allah si Wayel to bicharpati nge se Jesus Christ na si wahi si maksi na Bible da Jesus Christ na bichar to bibilar Jesus Christ was singkhat laga maya mang da khillaga thammaga wayen ganin haigre Qur'an gi chapter number 5 surah Marygi sai pa kibdo verse number 116 to 118 phobda Jesus Christ is ornate mande mana ishobla lalambani Bible gi matungina ko adam ma isor ma awaba matamda mana Allāhbu kausarami adam mana sahaya mapu aseng badi isor khatani adug Mahākna lan tharak isor non tharak pani mana haybikre Mahākna isor natte bena Wayel darwai number 1 point number 2 da kain hamatamda Mahākna haykre Lord hayeng Wayel bichar namita salvation gi damakta aran khong gi damakta wasat pinaba hairu matamda ma tamthorakani noi torabu khongoi ba noi khangde saloda Eigi ming the miracle tauba makai ai bulat pa makai amda laire pak lai biara roi sunatagi ipage aning bada tauba sing du khakna tana mana masamang na Matthew dagi pankre aduna touchstone ni Mark Wayel bichar gi mapunate Wayel bichar gi mapuda la khatani Qur'an so dum hanan hai kare aduna ngasagi Christian sing hari wafam sing ado akoi sungdangda koi tenjai kapung mane Allah hai ba maming si ko Jesus Christ na Aramaic ta Allāhna pal ban mane aduna koi Christian sing na wathi do bigano
Arabic Bible is Allah alone even. Jesus Christ God go and go home Allah alone even. Arabic Bible is a pow. Aduga Arabic Christian Yahweh sin a day. Allah alone sin a bene. Just Allahu Akbar Jesus Christian to them high when Arabic. Go Allah who goes at the most high when use high when you learn high when Arabic. Aduna noina Aduga Nasida Nangno. Aduga Kayama Nimitta, Wayel Gadorse. Jesus Christ to Jinkat Lagane and the Queen among Kill Lagane, Ayang Hayguna among the Hengadam, chapter number 5, verse 1, 1, 1, 7, 1, 8 Matumina. There is a Matthew Matumina in hāyjagani. Aduna Qur'an Gimatungina, Jesus Christ Sarvini, amasung Bible Gimatungina, Jesus Christ Sarvini, Isorgi Manaini, Adam Hagisorgi Pabubani, Mahak Isornate, Mahak Isorgi Manaini, Shirihan Bamagi Taklete. Aduga Mahākna Isorgi Tabuk Tawulakpani, Ison Haiba Kudimakto, Adona, Mahākna Adugi Taktaliba, Mahaki Aning with Haibangam deba, Ison Haiba the Kakta Haiba Mahākna, Kanabu Hayang Wayen and have say Tajaro, Qur'an Butazaro, Inshallah Islam Dharma Matwan Totari, Christian missionary Mambo. See her and see topic, Asidu Sensorage.